2004 ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯔꯦꯀꯣꯔꯗ ꯇꯧꯖꯔꯤꯕ ꯑꯁꯤ ꯑꯩꯍꯥꯛꯅ ꯉꯁꯤꯗꯒꯤ ꯆꯍꯤ ꯀꯨꯟꯂꯣꯝꯒꯤ ꯃꯃꯥꯡꯗ ꯃꯇꯝꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯎꯅꯗꯨꯅ ꯊꯤꯖꯤꯟꯖꯈꯤꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯃꯣꯔꯦ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯂꯝꯗꯝ ꯑꯁꯤ ꯃꯩꯇꯩ ꯑꯊꯧꯕ ꯃꯈꯣꯏ ꯃꯉꯥ ꯇꯔꯨꯛꯈꯛꯅ ꯃꯇꯧ ꯀꯔꯝꯅ ꯂꯤꯡꯈꯠꯇꯅ ꯁꯦꯝꯒꯠꯂꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛꯅ ꯏꯖꯈꯤꯕ ꯋꯥꯔꯦꯡ ꯑꯃꯕꯨ ꯈ꯭ꯋꯥꯏ ꯃꯌꯥꯝꯒ ꯈꯪꯃꯤꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯔꯦꯀꯣꯔꯗꯤꯡ ꯑꯁꯤꯕꯨ ꯌꯦꯡꯕꯤꯗꯨꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯈ꯭ꯋꯥꯏꯅ ꯍꯦꯟꯅ ꯈꯪꯕꯤꯔꯦ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯍꯥꯏꯕꯁꯤ ꯃꯩꯇꯩ ꯅꯤꯡꯊꯧ ꯆꯨꯔꯥꯆꯥꯟ ꯃꯍꯥꯔꯥꯖꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯃꯤꯡ ꯊꯣꯟꯖꯒꯦ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯑꯔꯤꯕ ꯃꯃꯤꯡ ꯑꯃ ꯃꯗꯣꯝꯗ ꯆꯪꯁꯤꯟꯖꯔꯣꯏꯒꯦ ꯂꯩꯔꯝꯕꯗꯣ ꯃꯈꯣꯏꯒꯤ ꯂꯝꯗꯝꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯖꯔꯛꯑꯒ ꯁ꯭ꯇꯦꯠ ꯗꯔꯕꯥꯔꯅ ꯈꯟꯅꯔꯦꯔꯒ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯍꯥꯏꯅ ꯊꯣꯟꯈꯤꯕ ꯂꯝꯗꯝꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯇꯣꯞ 1980 ꯐꯥꯎꯕꯗ 1980ꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯀꯣꯔꯗ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯃꯁꯤꯡ ꯍꯦꯜꯂꯝꯕ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯒꯤ ꯂꯝꯗꯝꯗꯧꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯅ ꯁꯦꯝꯒꯠꯂꯛꯄ ꯂꯝꯗꯝꯗꯧꯅ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯁꯤꯡꯅꯗꯅ ꯃꯩꯇꯩꯕꯨ ꯇꯥꯟꯊꯣꯛꯂꯛꯄꯒꯤ ꯃꯑꯣꯡꯗ ꯃꯣꯏꯅ ꯉꯝꯃꯕꯒꯤ ꯃꯑꯣꯡꯗ ꯍꯧꯖꯤꯛ ꯇꯧꯈ꯭ರೆ꯫ ꯑꯗꯨ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯃꯔꯝꯗꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯁꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯃꯣꯏꯔꯥꯡꯒꯤ 3ꯔꯛ ꯁꯨꯕ ꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯨ ꯅꯤꯡꯊꯧ ꯄꯨꯟꯁꯤꯕ ꯑꯩꯈꯣꯏꯒꯤ 200 ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇ ꯀꯨꯝꯖꯥ 236ꯇꯒꯤꯅ 297 ꯐꯥꯎ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒ ꯁꯝꯅꯔꯛꯄ ꯂꯝꯗꯝꯅꯣ ꯃꯩꯇꯩꯅ ꯁꯦꯝꯒꯠꯆꯔꯛꯄ ꯂꯝꯗꯝꯅꯣ ꯍꯥꯏꯕꯗꯨꯒꯤ ꯑꯀꯨꯞꯄ ꯋꯥꯔꯣꯜꯁꯤꯡ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯀꯣꯔꯗꯁꯤꯡꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯣꯖꯥ ꯀꯃꯜ ꯇꯣꯏꯖꯥꯝꯕꯅ ꯏꯕ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯃꯩꯇꯩꯒꯤ ꯈꯨꯟꯗꯥꯔꯛꯄꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡꯁꯤꯡ ꯏꯕ ꯂꯥꯏꯔꯤꯛ ꯑꯃ 1990sꯒꯤ ꯄꯔꯤꯡꯗ ꯍꯥꯟꯅꯅ ꯃꯗꯨ 96 97 ꯑꯣꯏꯔꯝꯕ ꯌꯥꯏ ꯐꯣꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯈꯤꯕ ꯊꯥ ꯑꯃ ꯑꯅꯤꯈꯛꯀꯤ ꯃꯃꯥꯡꯗꯁꯨ ꯔꯤꯄ꯭ꯔꯤꯟ ꯇꯧꯗꯅ ꯐꯣꯡꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯃꯔꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯕꯤꯔꯒ ꯈ꯭ꯋꯥꯏ ꯃꯤꯌꯥꯝꯅꯁꯨ ꯆꯞ ꯆꯥꯅ ꯈꯪꯕꯤꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤ ꯂꯩꯔꯤ꯫ ꯀꯥꯡꯄꯣꯛꯄꯤꯁꯤ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯔꯝꯗꯧꯅ ꯀꯒꯨꯏꯒ ꯍꯥꯏꯗꯅ ꯇꯧꯔꯦ꯫ ꯑꯗꯣ ꯀꯒꯨꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯟꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯇꯝꯗꯁꯨ ꯃꯣꯏꯅ ꯈꯨꯌꯥꯊꯣꯡꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯇꯥꯟꯅ ꯆꯦꯟꯕ ꯕꯁꯀꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯇꯨ ꯀꯒꯨꯏ ꯀꯥꯏꯅ ꯊꯥꯔꯝꯃꯦ ꯃꯇꯝ ꯑꯃ꯫ ꯑꯗꯣ ꯑꯗꯒꯤ ꯀꯥꯡꯄꯣꯛꯄꯤꯗ ꯁꯥꯏꯟꯕꯣꯔꯗꯀꯥꯁꯦ ꯀꯒꯨꯏ ꯍꯥꯏꯗꯅ ꯇꯧꯍꯜꯂꯝꯃꯦ꯫ ꯃꯗꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯁꯨ ꯑꯗꯨꯝ ꯌꯦꯡꯗꯅ ꯂꯩꯈꯤ ꯃꯇꯝꯗꯨꯗ ꯌꯥꯝ ꯄꯦꯟꯈꯤꯗꯦ꯫ ꯑꯗꯣ ꯀꯥꯡꯄꯣꯛꯄꯤꯒꯤꯗꯤ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤꯕ ꯂꯝꯗꯝꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯃꯇꯧ ꯀꯔꯝꯅ ꯊꯝꯕꯤꯔꯝꯕꯒꯦ ꯀꯥꯏꯁꯦ ꯌꯥꯝꯅ ꯔꯦꯀꯣꯔꯗ ꯂꯩ꯫ ꯆꯩꯊꯥꯔꯣꯜ ꯀꯨꯝꯃꯥꯕꯗ ꯂꯩ, ꯂꯝꯃꯤꯠꯂꯣꯟꯗ ꯌꯥꯎꯔꯤ꯫ ꯀꯥꯡꯄꯣꯛꯄꯤꯒꯤꯗꯤ ꯂꯥꯏꯔꯤꯛ ꯑꯃ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯏꯔꯤꯛ ꯊꯣꯛꯇ꯭ꯔꯒꯁꯨ ꯑꯩꯈꯣই ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯅꯕꯒꯤ ꯃꯆꯥꯛꯁꯤꯡ ꯆꯞ ꯆꯥꯅ ꯂꯩꯔꯤ꯫ ꯑꯗꯒꯤ ꯑꯃꯔꯣꯝꯗ ꯑꯩꯅ ꯉꯁꯤ ꯃꯌꯥꯝ ꯈ꯭ꯋꯥꯏꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤꯕꯁꯤꯗꯤ ꯑꯩꯍꯥꯛꯅ ꯊꯤꯖꯤꯟꯖꯔꯒ ꯃꯣꯔꯦ ꯀꯩꯊꯦꯜꯒꯤ ꯏꯇꯤꯍꯥꯁ ꯍꯥꯏꯅ ꯂꯣꯀꯦꯜ ꯈꯕꯔꯗꯁꯨ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯃꯃꯥꯡꯗ ꯐꯣꯡꯖꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯥꯔꯇꯤꯀꯜ ꯑꯁꯤꯒꯤ ꯋꯥꯔꯦꯡ ꯑꯁꯤꯒꯤ ꯃꯣꯔꯦ ꯀꯩꯊꯦꯜꯒꯤ ꯏꯇꯤꯍꯥꯁ ꯍꯥꯏꯔꯤꯕ ꯋꯥꯔꯦꯡ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯁꯤꯡꯗꯒꯤ ꯍꯤꯔꯝ ꯈꯔꯗ ꯑꯩꯈꯣꯏꯒꯤ 2019ꯗꯅ ꯑꯁꯥꯝꯒꯤ ꯇꯦꯖꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯀꯜꯆꯔꯦꯜ ꯁ꯭ꯇꯗꯤꯁꯅ ꯑꯩꯈꯣꯏꯒꯤ ꯋꯨꯃꯦꯟ ꯑꯦꯟ ꯑꯔꯕꯥꯅꯤꯇꯤ ꯀꯜꯆꯔꯦꯜ ꯃꯦꯃꯣꯔꯤ ꯑꯣꯐ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥ ꯍꯥꯏꯗꯅ ꯁꯦꯃꯤꯅꯥꯔ ꯑꯃꯈꯛ ꯄꯥꯊꯣꯛꯈꯤ꯫ ꯃꯗꯩꯗ ꯑꯩꯍꯥꯛ ꯏꯁꯥꯃꯛꯅ ꯔꯣꯜ ꯑꯣꯐ ꯃꯅꯤꯄꯨꯔꯤ ꯋꯤꯃꯦꯟ ꯏꯟ ꯗ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯐ ꯃꯣꯔꯦ ꯍꯥꯏꯅ ꯆꯦ ꯑꯃ ꯄꯥꯊꯣꯛꯆꯈꯤ꯫ ꯍꯥꯏꯔꯤꯕ ꯆꯦꯔꯣꯜ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯉꯦ ꯁꯦꯃꯤꯅꯥꯔꯒꯤꯗꯣ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯪꯉꯦ꯫ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗ 2021ꯗꯅ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯐꯣꯔꯝ ꯑꯣꯐ ꯅꯣꯔꯠ ꯏꯁ ꯍꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯁꯤꯟꯈꯤꯕ ꯁꯦꯃꯤꯅꯥꯔ ꯑꯃꯗ ꯑꯩꯍꯥꯛꯅ ꯏꯃꯔꯖꯦꯟꯁ ꯑꯣꯐ ꯃꯣꯔꯦ ꯑꯦ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯚꯔꯚꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯃ ꯄꯥꯊꯣꯛꯆꯈꯤ꯫ ꯑꯗꯨꯒꯤ ꯆꯦꯔꯣꯜ ꯌꯥꯎꯕ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔ ꯃ꯭ꯌꯥꯟꯃꯥꯔ ꯀꯅꯦꯛꯁꯟ ꯑꯦꯟ ꯏꯟꯗꯤꯛ ꯄꯔꯁꯄꯦꯛꯇꯤꯞ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯗꯅ ꯃꯗꯨꯁꯨ ꯂꯥꯏꯔꯤꯛꯇ ꯂꯩꯔꯦ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯅꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯁꯤꯡꯗꯨꯒꯤ ꯑꯗꯒꯤ ꯑꯩꯍꯥꯛꯅ ꯏꯖꯈꯤꯕꯗꯨꯒꯤ ꯃꯄꯨꯡꯗꯨ ꯂꯣꯏꯅꯃꯛ ꯄꯥꯕꯗꯤ ꯃꯇꯝ ꯌꯥꯝꯅ ꯂꯧꯔꯅꯤ꯫ ꯑꯗꯨꯅ ꯌꯥꯝ ꯁꯝꯄꯟꯅ ꯑꯩ ꯍꯥꯏꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜ
मोरे लंबी है खंगनरीब मफम असी लंबी असी हान लेरंब नते सुपनगी 1891 ब्रिटिश ना मणिपुर दा लांदाबा चंगप माइकई मरी दगी का अखोगी तामू कलम मैसे अखोई ब्रिटिश ना बर्मा लौसिंग मतों दा तामू से तामू की ममिंग से अखोई मणिपुर दा कनाम तना खंगनरंब तानरंब लम नते अखोगी हान चलंबदी हान चलंब लंबी दी बर्मा गा अखोई गसी सा लान अयाम बोई तारगसु अखोई करीबो मतम दजु पीस टाइम जो अदुम लेबा निंगोन थाजनदना कैदौनदना अदुम ललोलिति की थबक सो अदुम तौनबा ललोलिति की थबक तौनबसे आई याम कोइथोक चरोइगे अखोइगे हाइरोक लोमदा नोंपो अखोइगी पोंग लंबी एना खंगनबा अखोइगी सिदगी इम्फाल दगी जुमद्रिंग चखरगा अखोइगी नोंमाइजिंग चिंग तारगा नोंमाइजिंग चिंग दगी अखोइगी हाइरोक तारगा हाइरोक दगी अखोइगी योमा रेंज हाइरोक रेंज हाइजी फाउरगा अखोइगी टेक्नोपल ताब टेक्नोपल पदी क्वाथा मैतई खुल क्वाथा की मैतई खुल जी अखोगी निंथौ मैतई निंथौ क्यामबगे हक्तक्तगी लेराबनी अदुदगी अमुक अखोगी सोमदा कबो तंपाक ताइनबद मैतई अहलमनजिंगना अंगो चिंग हाइना खंगनरंबा अखोगी कइनो अंगो चिंग हाइना खंगनरंबा मफम सिदा अखोई कबो कोंदोंग हाइना चिंग अमा लई हारिबा कबो कोंदोंग हारिबा चिंग सिदा लैरिबा कोंदोंग हारिबसी लाइरेंबी अमनी हाइना मैतैसिंगनासु अदगी अखोगी बर्मीसिंगनासु यामना लूना कीना तौनरंबा अमनी अदुदैदा लागा कोंदोंग सिंगसी दा लाएरगा अखोगी कइनो तारकदोइनी तामू तारकदोइनी अदुमाइन तौना चन्नरंबसी मसी अखोई खोंगना करीना अखोगी लेंकोटा कांकोटा अखोगी लेंकोट आइजना अखोगी लेंगदा चिंगदोरिनी कांकोट आइसिना अखोगी सा सन्ना सगोलना इरोइना चिंगगा चत्तोरिनी पोचै हापगा अदुमाइन तौना ललोलिटिक्सी तौनबा अगो बर्मागा अखोइगा ललोलिटिक्सी गंभीर सिंहगी मतमदगिदी ट्रीटी ऑफ यांडाबू लेरबा मतुंगदगिदी याम फजना अखोई तौनरे हाइना लौबा याय अदुगा मरु ओइना 1835 तगी मणिपुर दा ब्रिटिश पॉलिटिकल एजेंसी लिंगखिबदगिदी यामना इंगना तपना मतमदुदगिदी अखोइगी मणिपुर दगी अखोइगी कोनो पांजी येंबा कोनो बामोन जिंगाचु अखोइगी मंडले की कोनुंगदा मोय याम लुक्रेटिव पांजी जिंगबु यामना चाउनो मफम पीबा अदुंबा तौदना चथोक चसिन तौबा तौरे अदुबु हारिब लंबी दी ngasi इम्फाल मोरे लंबी सि नते इम्फाल मोरे लंबी असि थोलै सि कदाइ दगिनो दा 1891 दा अखोगी ब्रिटिश आर्मी सिंगना ब्रिटिश की लानमी सिंगना तामू दगी इम्फाल ताना खोंजोम लान की हाइ तारेने चंगकप मतम सिदैसदा खोंग लंबी ओइना सेमखिबने अदुमाइन तौदना मसी अखोगी मणिपुर लौसिनगरे ब्रिटिशना लौसिनग्रबा मतुंगदा मसीगी लंबी सिदा हानगी बर्मा चटप तामू अखोगी चटपगी लंबी दु थादोंना रेरगा अखोगी हौजिकी इम्फाल मोरे लंबी की खोंग लंबी सिदा ललोलिटिक तौबा चन्नरकपनी मतम दुबा मोरे हैबजी लैत्री मोरे हैब लमदमसी अखोगी उवा जंगल ओइबा अदुगा खेल ओइना लेरगा अकोइबदा अखोगी मना मसिंग बोरजु इंजांग नापीबो हैरा बोरजु उवा बोरजु याम मरांग काइबा यामना पुकई लंगैना थल्लबा अदुगुंबा मफम अमा ओइबा अदुना बर्मा रोमदगी मीसिंगना चंगागा कबोसिंग हाइतारे मतमदा कुकी नुंगीगा अमता लैबजा नते टेक्नोपलदगी न मोरे बाउ गेरो पैजैजा कनाउंबा अमगी खुनगा अमा बाउ लैबजा नते मसैजदा अखोगी मोले हाइबसी मोइगी मलोंदा मोले हाइबनी पोथाबम थेल हाइबनी अदो सोमदगी मी सिंगना ममानबा सिंगोरसु मोय अनि अहुम नुपी अंगांग नुपा पुन्न लापो इतासु मागी चिंगनुंगदा जंगल मनुंगदा चंगनगरगसु हुजिकी मोले हारिबा उंगसी मोरे मार्केट की थेलजे मसिदै जंगा पोथानदना मोय ngaइनरगा अमुक बर्मादा चंगिबा मफम ओइना खंगनरंबनेबा मसिजा अहोंबा खंगोंग लाख होंबा लाखरिजे करमाइ तोगेदा सेकेंड वर्ल्ड वार की मतमदनी सेकेंड वर्ल्ड वार की मतमददी अखोगी एलाइट फोर्स की लामी सिंगना चंगकपसिदा लंबी सेमगा चंगे
lambi nung tharga koilas tharga moi change aduna akoi lokchau haina akoi ai chahi ahum mugi mamang phauda more da chachagi madui matam phauda lokchau gi thong du yot ki thong du lerami madu akoi gi British Army Allied Force ki lanmi sing na Second World War gi matam da saramba thong ni adu gi nakan da thong an ba ma saba thengnai madu sanga garbra khadribra ai khangjade adu adum leirami Second World War da saba masigi lambi si leirakpani masi leir abawda akoi more asi tholakpa natri amuk masigi matang sida karamai tawgeda yam nungsiba Kakching Turel wang madagi ngasagi o si haide Second World War loigra matungda ngasigi kondong lairembi haisa ngasigi kondong lairemba haise kona akoi more ga si thola akanda akoi kwa kaithel dagi sekho koba ahal amana akoi khubam yadoi mana yadoi ju more da leramba nupi tamphamani kobi nupi amana maibi gi mihul changdana kabu kondong asa aina panjagi ba kabu kondong dugi matik magun kharap saphong bagi mong da ngang salak padigi kabu kondong uwa mafam kondong lairembi ngasi gi jaga ji mana lingkhat kadori ni masi lingkhat laga akoi gi kaino akoi gi kwa kaithen dagi nupa mana amuk kari maming do swai da isin jabani aduna amuk akoi gi sang sarak kadoi ni sina more ji thola gani more ji kar mai thora khige da ngasai gi hana tamu lalon bagi chatpa Burma lalon bagi chatpa du ngasai gi lambi rom da chingla laga chalam badu seke akoi gi 1891 gi matung da di chatre akoi gi ngasi more lambi da khongna chalamme Second World War gi matung da di gari chen ba ya ba lere gari chen ba ya raga ju gari di leitabni na khongna dum chatna ba masai da lalon ba chatli si mi yam ba te mi hardly manga taragi wani teli thau lalon ba kangbu adagi marakta akoi gi Deswali lalonba mayam adagi maitai khra somdagi pochai mayam pugiba asomda paisa lauraga bu yonba orasu adagi pot ka sinaru orasu asomdagi thau na chingba kerosene na chingba petrol na chingba putholakpa adu mai tawraga lalondana lakpa si da Second World War loigibagi sidai da kar mai tawgeda akhoi ngasigi kondong lairembi lairiba sei na more ka then gi thel asibag da akhoi gi war manung da tanki kari gari mayam gi thau hakhibu gi petrol drum ngaksang ngang na rang taiba mayam ja tha ba drum jing drum ahang ba gi ang mangak ta lei jani masigi pau si kanana tari ge da Kakching Turel wang madagi moirang them babudon ko wa naha ai khura koi ipanbu haiba yagadra khura haigadra aga an ibungo se ai more da ai unaja hui masa mauga yang farak chani chai 33 ta ngai re ye mana madugi pau ta bado dei da mayam ba evolves dei da dajo sumain tawdana akoi yung kupse akoi gi kaino da akoi gi tamu lambi da tamu yorom dai da akoi gi thau daram atha ba ahang ba mayam ta le re daram ko se da mayam ba su hekta ko se na mabani si ching yom ka si akoi gi yom modana degi tawdana akoi serni wo nungthang wo tawraga makhong na chatlaga more yorom dai kondong lairembi ga swai si da daram mayam si u da hekta ngau gi da moi sangam sarga chaka thung charga ayuk ki nungdang gi numit tara mari mangani ji nom gi daram amam ani ni kaktana moi ji leijani ade moina leirabani na ngasai gi marak ta tamu lalon ba chaliba akoi lalon ba sing do no phado ka su la ga moi manak ta ga su adum le ba tamu da lek pagi muhta moi da ga le ga wari watai ga sa da akoi gi chaka thung ga chamin na da sum leirak pa si dai sta mayam na mole na kaburum dagi la aga kabu sing na Burma rom dai la ga mole na haiba jaga do moi na lon thai da more na haiba adai da som da babudon machim manau babudon ga mayam ba ibol ga sina daram di kakchal lure yamna daram nifu yam ke kakchal lure aduga moi karam mai to na daram ji kakching ta na pudoi noi upay am baw laite daram mamam na daram ka aga leiri ba pakthol ba daram mamam na mon ma phado no ga lum jane aduna upu gi di upay su lei leite na moi yam ning ba kai na ngasai gi daram kak po chali ju yam na Manipur gi matam du gi leiram mi ba akoina khangak phauda moi na haiba du di war loi gi ba matam ne akoi poktri akoina khanga ba matam bawda leikai amada akoi gi
ꯊꯥꯎꯒꯤ ꯑꯆꯥꯊꯥꯎ ꯍꯥꯞꯄ ꯇꯤꯟ ꯀꯛꯑꯒ ꯃꯗꯨꯅ ꯌꯨꯝ ꯀꯨꯞꯄꯒ ꯃꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯨꯝ ꯆꯤꯡꯅꯔꯝꯃꯤ ꯃꯅꯤꯄꯨꯔꯗ ꯖꯤꯡꯒꯅ ꯀꯨꯞꯄ ꯌꯨꯝ ꯀꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯌꯥꯏꯇꯣꯡ ꯈꯝꯗꯣꯡꯕ ꯀꯩꯗꯧꯕ ꯂꯩꯕꯥꯛꯀꯤ ꯁꯛꯈꯪꯅꯕ ꯃꯤꯁꯤꯡ ꯈꯔ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪꯒꯨꯝꯕ ꯂꯥꯏꯁꯪꯒꯨꯝꯕ ꯅꯠꯇꯅ ꯖꯤꯡꯒꯅ ꯀꯨꯞꯄ ꯒꯥꯏꯁꯦ ꯂꯩꯔꯝꯗꯕ ꯑꯗꯨꯅ ꯖꯤꯡꯒ ꯀꯛꯎꯔꯒ ꯑꯩꯈꯣꯏ ꯗꯔꯝ ꯀꯛꯎꯔꯒ ꯃꯌꯨꯝ ꯖꯤꯡꯒꯅ ꯀꯨꯞꯀꯅꯤ ꯁꯤꯅꯦꯕ ꯗꯔꯝꯅ ꯀꯨꯞꯀꯅꯤ ꯁꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯕꯗꯨ ꯄꯨꯊꯣꯛꯅꯕ ꯂꯩꯇꯕꯁꯤꯗ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕ ꯃꯑꯣꯡꯗ ꯂꯩꯔꯨꯕꯗꯒꯤ ꯃꯣꯏꯁꯨ ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯃꯨ ꯂꯂꯣꯟꯕꯁꯤ ꯃꯣꯏꯁꯨ ꯌꯥꯎꯁꯦꯅ ꯁꯨꯝ ꯌꯥꯎꯗꯅ ꯇꯥꯃꯨ ꯂꯂꯣꯜꯂꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯛꯇꯅ ꯂꯩꯔꯛꯄꯒꯤ ꯁꯤꯗꯩꯁꯤꯗ 1947ꯒꯤ 15 ꯑꯩꯈꯣꯏꯒꯤ 14 ꯑꯥꯒꯁꯇ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅꯤꯡꯈꯥ ꯇꯝꯃꯦ ꯏꯟꯗꯤꯌꯥꯁꯨ ꯇꯝꯃꯦ ꯑꯗꯒꯤ ꯃꯇꯨꯡꯗ ꯕꯔꯃꯥꯁꯨ ꯇꯝꯃꯦ ꯕ꯭ꯔꯤꯇꯤꯁꯇꯒꯤ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯗꯨ ꯇꯝꯃ ꯃꯇꯨꯡꯁꯤꯗ ꯆꯥꯏꯅꯤꯁ ꯒꯨꯟꯗꯥ ꯈꯔ ꯊꯣꯛꯂꯛꯑꯦ ꯃꯣꯏ 3/4 ꯍꯥꯏꯅ ꯒꯥꯔꯤꯁꯤ 3/4ꯁꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯗꯁꯨ 3/4 ꯍꯥꯏꯕ ꯒꯥꯔꯤꯁꯤ ꯂꯩꯔꯝꯃꯤ ꯍꯥꯏꯕ꯭ꯔꯥ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯈꯣꯏ ꯎꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ 3/4 ꯊꯧꯔ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯂꯂꯣꯟꯕꯁꯤꯡꯗꯒꯤ ꯄꯣꯠ ꯆꯩ ꯂꯩꯔꯒ ꯄꯣꯠꯁꯤ ꯒꯥꯔꯤꯗ ꯂꯣꯏ ꯍꯥꯞꯈꯠꯂꯦꯔꯒ ꯑꯩꯈꯣꯏꯒꯤ ꯀꯥꯡꯕꯨꯗꯨꯒꯤ ꯒꯦꯡ ꯈꯨꯄꯨꯁꯤꯡꯗꯨꯒꯤ ꯑꯃꯅ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯗꯅꯒ ꯑꯗꯨꯝ ꯂꯩꯔꯒ ꯁꯣꯝꯗ ꯂꯩꯍꯧꯔꯤꯕꯗꯨꯅ ꯄꯩꯁꯥ ꯊꯤꯕ ꯁꯥꯔꯦꯒ ꯇꯧꯔꯒ ꯒꯥꯔꯤꯗ ꯐꯥꯠ ꯂꯥꯎꯅ ꯊꯧꯔꯛꯄꯁꯤꯗ ꯆꯦꯜꯂꯒ ꯆꯣꯡꯈꯠꯂꯒ ꯄꯩꯁꯥ ꯄꯤꯔꯝꯗꯅ ꯆꯠꯈꯤꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗ ꯁꯨꯝ ꯇꯧꯔꯛꯄ ꯑꯗꯒꯤ ꯃꯔꯛꯇꯅ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯅꯣꯡꯃꯩ ꯅꯝꯃꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄ ꯂꯂꯣꯟꯕꯁꯤꯡꯗꯒꯤ ꯄꯣꯠ ꯆꯩ ꯑꯩꯈꯣꯏꯒꯤ ꯅꯝꯗꯅ ꯑꯩꯈꯣꯏꯒꯤ ꯃꯨꯟꯕꯤꯕꯅꯆꯤꯡꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄꯗꯒꯤ ꯃꯣꯏ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯃꯈꯣꯏ ꯀꯩꯅꯣ ꯈꯔ ꯑꯩꯈꯣꯏ ꯂꯥꯛꯄꯅꯦꯕ ꯃꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯈꯛ ꯃꯇꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯣꯡꯈꯥ ꯄ꯭ꯔꯤꯌꯣꯕꯇ꯭ꯔ ꯁꯅꯥꯗ ꯃꯈꯣꯏꯅ ꯍꯥꯏꯖꯔꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯁꯨꯝꯕ ꯇꯧꯔꯦ ꯑꯗꯨ ꯑꯩꯈꯣꯏꯕꯨ ꯍꯨꯔꯥꯟ ꯅꯝꯗꯅ ꯍꯥꯗꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯃꯨꯟꯕꯤꯔꯦ ꯄꯩꯁꯥ ꯄꯤꯕꯤꯗ꯭ꯔꯦ ꯑꯗꯨ ꯆꯥꯏꯅꯤꯁꯁꯤꯡꯅ ꯑꯩꯈꯣꯏ ꯇꯥꯃꯨꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯀꯩꯊꯦꯜ ꯑꯃꯇꯪ ꯑꯣꯏꯕꯤꯌꯨ ꯃꯈꯣꯏ ꯑꯁꯣꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯝ ꯇꯥꯃꯨꯗ ꯂꯥꯛꯑꯝꯃꯤꯕ ꯀꯩꯊꯦꯜ ꯀꯥꯔꯛꯏꯕ ꯃꯤꯁꯤꯡꯗꯣ ꯃꯈꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯀꯩꯊꯦꯜ ꯀꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯍꯥꯏꯖꯔꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯅ 1949ꯒꯤ 15 ꯑꯣꯛꯇꯣꯕꯔꯗ ꯏꯟꯗꯤꯌꯥꯗ ꯇꯤꯟꯗ꯭ꯔꯒꯤ ꯊꯥ ꯑꯅꯤꯒꯤ ꯃꯃꯥꯡ ꯍꯥꯏ ꯊꯥ ꯑꯅꯤꯔꯣꯝꯒꯤ ꯃꯃꯥꯡ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯑꯍꯟ ꯏꯕꯨꯡꯉꯣ ꯃꯣꯏꯔꯥꯡꯊꯦꯝ ꯕꯥꯕꯨꯊꯣꯟꯅ ꯇꯝꯕꯤꯔꯝꯕꯗ ꯑꯗꯣ ꯃꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯖꯔꯒ ꯃꯣꯏꯁꯤ ꯃꯤ ꯈꯔ ꯑꯃꯨꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯎꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯇꯤꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯊꯥ ꯑꯅꯤꯃꯨꯛꯀꯤ ꯃꯃꯥꯡ ꯑꯣꯛꯇꯣꯕꯔ ꯑꯣꯏꯇꯥꯔꯗꯤ ꯑꯥꯒꯁ ꯊꯥꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦ ꯁꯪꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯄ꯭ꯔꯤꯌꯣꯕꯇ꯭ꯔ ꯁꯅꯥ ꯃꯍꯥꯔꯥꯖ ꯀꯨꯃꯥꯔ ꯄ꯭ꯔꯤꯌꯣꯕꯇ꯭ꯔ ꯁꯅꯥ ꯂꯥꯛꯑꯒ ꯁꯪꯒꯥꯕꯤꯔꯝꯕꯅꯦꯕ ꯁꯪꯒꯥꯕ ꯍꯥꯏꯔꯤꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯩꯈꯣꯏꯒꯤ 9 ꯈꯛ ꯁꯥꯏ 9ꯁꯤ ꯀꯅꯥ ꯍꯥꯏꯕꯗ ꯑꯍꯥꯟꯕꯗ ꯃꯣꯏꯔꯥꯡꯊꯦꯝ ꯏꯕꯣꯜ ꯉꯁꯥꯏꯒꯤ ꯀꯛꯆꯤꯜ ꯇꯨꯔꯦꯜ ꯋꯥꯡꯃꯗꯒꯤ ꯑꯍꯥꯟꯕ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯂꯣꯏꯔꯒ ꯗꯔꯝ ꯀꯛꯄ ꯆꯠꯄꯤꯔꯨꯕ ꯑꯍꯟ ꯏꯕꯨꯡꯉꯣꯁꯤꯅꯤ ꯃꯊꯧꯅꯥ ꯂꯩꯕ ꯑꯍꯟꯁꯤನಿ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕꯗ ꯌꯨꯝꯅꯥꯝ ꯆꯟꯗ꯭ꯔ ꯁꯤꯡ ꯋꯥꯡꯖꯤꯡꯗꯒꯤꯅꯤ ꯑꯗꯒꯤ ꯑꯍꯨꯝꯁꯨꯕꯗ ꯂꯥꯏꯁ꯭ꯔꯝ ꯕꯥꯕꯨ ꯁꯤꯡ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯗꯒꯤꯅꯤ ꯃꯌꯥꯡꯂꯝꯕꯝ ꯇꯣꯝꯕ ꯍꯥꯏꯁꯦ ꯈꯥꯏꯗꯦꯝ ꯂꯩꯀꯥꯏ ꯍꯥꯏꯁꯦ ꯀꯔꯝꯕ ꯈꯥꯏꯗꯦꯝ ꯂꯩꯀꯥꯏ ꯑꯣꯏꯗꯣꯏꯅꯣ ꯁꯤ ꯑꯩ ꯊꯤꯖꯤꯟꯖꯒꯦꯅ ꯇꯧꯔꯒ ꯀꯟꯐꯥꯔꯝ ꯑꯃꯨꯛꯇ ꯇꯧꯖꯒꯦꯅ ꯇꯧꯔꯒ ꯈꯥꯏꯗꯦꯝ ꯂꯩꯀꯥꯏꯅ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯈꯥꯏꯗꯦꯝ ꯂꯩꯀꯥꯏ ꯑꯗꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯕꯣꯀꯨꯜ ꯋꯥꯡꯖꯤꯡꯗꯒꯤꯅꯤ ꯑꯗꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯔꯣꯃꯣꯟ ꯁꯤꯁꯨ ꯋꯥꯡꯖꯤꯡꯗꯒꯤꯅꯤ RK ꯈꯦꯔꯣꯁꯅꯥ ꯏꯝꯐꯥꯜ ꯍꯥꯏ ꯁꯤꯁꯨ ꯀꯔꯝꯕ ꯏꯝꯐꯥꯜꯗꯒꯤꯅꯣ ꯏꯝꯐꯥꯜꯒꯤ ꯀꯔꯝꯕ ꯖꯒꯥꯗꯩꯅꯣ ꯍꯥꯏꯁꯤ ꯊꯤꯖꯤꯟꯕ ꯑꯃ ꯆꯪꯖꯈꯤꯕꯅꯤ ꯑꯗꯨ ꯊꯧꯁꯥꯗꯕ ꯍꯥꯏꯇꯥꯔꯦ ꯊꯋꯥ ꯁꯥꯗꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯛ ꯆꯥꯝꯗꯕ ꯑꯣꯏꯗꯅ ꯊꯤꯖꯤꯟꯖꯈꯤꯗꯕꯅꯤ ꯑꯩꯈꯣꯏꯒꯤ RK ꯈꯦꯔꯣꯁꯅꯥ ꯏꯝꯐꯥꯜ ꯌꯨꯝꯅꯥꯝ ꯏꯕꯣꯝꯆꯥ ꯆꯤꯡꯃꯩꯔꯣꯡꯗꯒꯤꯅꯤ ꯑꯃꯅ ꯁꯦꯕꯥ ꯁꯤꯡ ꯑꯅ ꯄꯟꯖꯥꯕꯤ ꯑꯃꯈꯛ ꯃꯣꯏ 9ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯎ ꯋꯥꯅ ꯃꯈꯣꯡ ꯀꯔꯤ ꯐꯛꯂꯥꯡꯒ ꯈꯥꯗꯅ ꯏꯅ ꯀꯨꯞꯇꯅ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯁꯪ 9 ꯈꯛ ꯇꯧꯔꯒ ꯃꯣꯔꯦ ꯀꯩꯊꯦꯜꯁꯤ ꯁꯪꯒꯥꯈꯤꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯣꯔꯦ ꯀꯩꯊꯦꯜꯁꯤ ꯁꯪꯒꯥꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯈꯤꯕꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯨꯝ ꯑꯁꯣꯝꯒꯤ ꯃꯤ ꯑꯗꯨꯝ ꯂꯥꯛꯏ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯩꯁꯤꯗ ꯇꯧꯔꯤꯁꯤ 1950ꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ
ꯀꯌꯥꯗꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯤꯖꯤꯝꯁꯦ 26 ꯁꯦꯞꯇꯦꯝꯕꯔ 1950ꯗꯒꯤ ꯏꯟꯗꯤꯌꯥꯒ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯕꯔꯃꯥꯒ ꯑꯩꯈꯣꯏꯒꯤ ꯐ꯭री ꯃꯨꯚꯃꯦꯟ ꯔꯤꯖꯤꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯇꯧꯅꯔꯤꯕꯅꯤ ꯃꯁꯤꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯔꯃꯥꯒꯤ ꯃꯤ ꯑꯃꯅ ꯏꯟꯗꯤꯌꯥꯔꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ 72 ꯑꯋꯔꯁ ꯃꯥ ꯀꯤꯂꯣꯃꯤꯇꯔꯗ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ ꯑꯗꯨꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯡꯗꯣꯔꯛꯄꯅꯤ ꯑꯍꯥꯟꯕꯗꯨꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝꯕꯗꯨꯗꯤ ꯒꯨꯒꯜꯗ ꯑꯗꯨꯝ ꯌꯦꯡꯉ ꯈꯪꯕꯤꯅꯤ 72 ꯑꯋꯔꯁꯦ ꯆꯪꯉꯒ ꯂꯩꯕ ꯌꯥꯏꯑꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅ ꯆꯠꯂꯒꯅ ꯕꯔꯃꯥꯔꯣꯝꯗ ꯆꯪꯉꯒꯅ 24 ꯑꯋꯔ ꯂꯩꯕ ꯌꯥꯏꯑꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯣꯔꯦꯁꯦ ꯇꯞꯅ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯗꯩꯅ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ 1958 ꯌꯧꯔꯛꯄꯗꯗꯤ ꯕꯔꯃꯥꯗ ꯃꯤꯂꯤꯇꯔꯤ ꯀꯩꯅꯣ ꯂꯥꯛꯑꯦ ꯁꯤꯒꯤ ꯃꯃꯥꯡ 1953-54 ꯐꯥꯎꯁꯤꯗꯩꯁꯤꯗ ꯃꯣꯔꯦꯁꯤ ꯃꯩꯇꯩꯁꯤꯡꯅ ꯁꯦꯝꯒꯠꯆꯔꯛꯄ ꯑꯗꯨꯐꯥꯎꯕ ꯃꯣꯔꯦꯗ ꯀꯨꯀꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯐꯥꯎ ꯇꯥꯗ꯭ꯔꯤꯀꯣ ꯀꯨꯀꯤ ꯍꯥꯏꯕꯁꯦ ꯃꯣꯔꯦꯗ 1950-51 ꯁ꯭ꯋꯥꯏꯐꯥꯎꯁꯤꯗꯩꯁꯤꯗ ꯃꯣꯔꯦꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯕꯁ ꯆꯦꯜꯂꯛꯑꯦ ꯀꯥꯡꯕ ꯃꯣꯔꯣꯁꯦ ꯃꯅꯤꯄꯨꯔꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕꯗ ꯃꯣꯔꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯐꯥꯎ ꯇꯥꯖꯍꯧꯋꯤ ꯍꯧꯖꯤꯛꯁꯨ ꯌꯥꯝ ꯂꯤꯡꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯃꯅꯤ ꯃꯥꯒꯤ ꯑꯍꯥꯟꯕ ꯕꯁꯁꯤ ꯑꯩꯈꯣꯏ 1950-51ꯗꯒꯤ ꯃꯣꯔꯦ ꯆꯦꯟꯕ ꯍꯧꯔꯛꯑꯦ ꯑꯗꯒꯤ 1953 ꯑꯩꯈꯣꯏꯒꯤ 53-54ꯗꯗꯤ ꯃꯣꯔꯦꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯈꯛꯇ ꯍꯥꯟꯅ ꯅꯨꯄꯥ ꯈꯛꯇꯒꯤ ꯁꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯔꯝꯕꯁꯤꯅ ꯅꯨꯄꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦ ꯋꯥꯡꯖꯤꯡꯗꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯋꯥꯡꯖꯤꯡ ꯃꯌꯥꯡ ꯏꯝꯐꯥꯜ ꯂꯣꯝꯗꯒꯤ ꯑꯩꯈꯣꯏ ꯃꯃꯤꯡ ꯈꯔ ꯄꯟꯖꯔꯕꯗ ꯃꯅꯤꯁꯪ ꯑꯁꯪꯕꯤ ꯑꯕꯨꯖꯝ ꯂꯩꯄꯥꯛꯂꯩ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯄꯥꯛꯂꯩ ꯁꯥꯏꯈꯣꯝ ꯉꯥꯟꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯄꯤꯁꯛ ꯗꯦꯕꯤ ꯍꯥꯏꯕ ꯁꯤꯡꯁꯦ ꯂꯨꯆꯤꯡꯕꯤꯁꯤꯡꯁꯦ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯕꯁ ꯆꯦꯜꯂꯛꯄꯗꯩꯗꯤ ꯃꯣꯏ ꯕꯁ ꯍꯥꯏꯁꯦ ꯐꯝꯐꯝꯒ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯐꯥꯟꯁꯥꯡ ꯊꯥꯔꯒ ꯇꯧꯕ ꯄꯣꯠꯅ ꯍꯦꯟꯅ ꯄꯨꯕ ꯑꯗꯣ ꯌꯥꯝꯅ ꯑꯍꯟꯁꯤꯡꯅ ꯇꯝꯕꯤꯔꯝꯕꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜꯗꯒꯤ ꯄꯩꯁꯥ ꯑꯅꯤꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯦ ꯂꯥꯏꯇꯪ ꯑꯃ ꯄꯨꯈ꯭ꯔꯗꯤ ꯃꯣꯔꯦꯗ ꯑꯁꯣꯝꯒꯤ ꯕꯔꯃꯤꯁꯤꯡꯅ ꯂꯩꯕꯗ ꯂꯨꯄꯥ 5 ꯁꯤꯠꯂꯦ ꯄꯩꯁꯥ ꯑꯅꯤꯒꯤ ꯏꯝꯐꯥꯜꯗꯒꯤ ꯄꯩꯁꯥ ꯑꯅꯤꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯂꯥꯏꯇꯪ ꯑꯃ ꯃꯣꯔꯦꯗ ꯆꯠꯈ꯭ꯔꯒ ꯄꯨꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 5 ꯁꯤꯠꯂꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ 1956ꯇꯒꯤꯗꯤ ꯃꯣꯔꯦꯗ MSTꯒꯤ ꯕꯁ ꯆꯦꯜꯂꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯄꯁꯤꯅ 1958ꯇꯗꯤ ꯑꯩꯈꯣꯏꯒꯤ ꯕꯔꯃꯥꯗ ꯍꯥꯟꯅ ꯂꯤꯡꯉꯝꯕ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯗꯨ ꯑꯩꯈꯣꯏ ꯁꯤꯕꯥꯏꯁꯤꯡꯅ ꯄꯥꯏꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯀꯥꯡꯈꯣꯡ ꯇꯥꯔꯛꯑꯦ ꯃꯣꯏꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯂꯥꯏꯔꯕ ꯑꯣꯏꯔꯛꯑꯦ ꯑꯗꯩꯁꯤꯗ ꯃꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯄ ꯍꯧꯔꯦ ꯆꯦꯟꯁꯤꯜꯂꯛꯄ ꯃꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁ ꯑꯥꯔꯃꯤꯗ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯑꯥꯗ ꯂꯩꯍꯧꯕ ꯀꯔꯤ ꯃꯤꯌꯥꯝ ꯅꯦꯄꯥꯂꯤ ꯈꯪꯗꯦ ꯄꯟꯖꯥꯕꯤ ꯈꯪꯗꯦ ꯑꯗꯒꯤ ꯇꯥꯃꯤꯜ ꯈꯪꯗꯦ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯝꯕ ꯀꯩꯗꯧꯕ ꯃꯌꯥꯝ ꯆꯦꯜꯂꯛꯑꯒ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯃꯤ ꯈꯔꯁꯨ 1958ꯀꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯔꯛꯑꯦ ꯑꯗꯨꯅ ꯃꯣꯔꯦꯗ ꯃꯣꯏ ꯀꯩꯝꯇ ꯌꯥꯝ ꯅꯨꯡꯁꯤꯅ ꯆꯥꯟꯅꯅ ꯂꯩ ꯃꯁꯤꯁꯤꯗ ꯃꯇꯝꯁꯤꯗ ꯃꯣꯔꯦꯗ ꯑꯩꯈꯣꯏꯒꯤ ꯊꯥꯡꯃꯩꯕꯟꯗꯒꯤ ꯀꯦꯞꯇꯦꯟ ꯈꯨꯃꯟꯊꯦꯝ ꯏꯕꯣꯜ ꯂꯩꯅ ꯑꯃ ꯂꯩꯔꯝꯃꯦ ꯏꯕꯣꯜꯁꯤ ꯑꯩꯅ ꯑꯍꯥꯟꯕ ꯏꯕꯗꯨꯗꯤ ꯈꯪꯖꯗꯗꯅ ꯑꯩꯈꯣꯏꯒꯤ ꯊꯥꯡꯃꯩꯕꯟꯗꯒꯤ ꯀꯦꯞꯇꯦꯟ ꯑꯃꯈꯛ ꯃꯇꯝꯗꯨꯗ ꯃꯣꯔꯦꯗ ꯄꯣꯁꯇꯤꯡ ꯇꯥꯔꯝꯕ ꯍꯥꯏꯗꯅ ꯄꯟꯖꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯃꯔꯨꯞ ꯌꯥꯝ ꯅꯨꯡꯁꯤꯖꯔꯕ ꯃꯌꯥꯝꯅꯁꯨ ꯃꯌꯥꯝꯅ ꯈꯪꯕꯤꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯩꯈꯣꯏꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯃꯟꯊꯦꯝ ꯗꯦꯕꯕ꯭ꯔꯠꯇ ꯃꯌꯥꯝꯅ PP ꯍꯥꯏꯅ ꯈꯪꯅꯕꯤꯕꯒꯤ ꯃꯄꯥꯕꯨꯡꯅꯤ ꯄꯣꯛꯄ ꯃꯄꯥꯕꯨꯡꯅꯤ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩ ꯃꯁꯤꯒꯤ ꯃꯤꯡꯁꯦ ꯑꯇꯩ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤꯅ ꯀꯦꯞꯇꯦꯟ ꯈꯨꯃꯟꯊꯦꯝ ꯏꯕꯣꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯌꯥꯝꯗꯨ ꯅꯨꯡꯁꯤ ꯄꯨꯟꯅ ꯆꯥꯟꯅꯅ ꯅꯦꯄꯥꯂꯤ ꯂꯩꯔꯦ ꯕꯪꯒꯥꯂꯤ ꯂꯩꯔꯦ ꯑꯗꯒꯤ ꯇꯥꯃꯤꯜ ꯂꯩꯔꯦ ꯄꯟꯖꯥꯕꯤꯁꯤꯡ ꯂꯩꯔꯦ ꯃꯥꯔꯋꯥꯔꯤꯁꯤꯡ ꯂꯩꯔꯦ ꯑꯗꯒꯤ ꯑꯇꯩ ꯆꯤꯡꯒꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯡꯕꯨꯁꯨ ꯂꯩꯔꯦ ꯑꯗꯨ ꯂꯩꯕꯁꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅꯕ ꯍꯥꯏꯗꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ
मोरेगी कनोसे प्रेमनगर है कैथेन प्रेमनगर से अखोना मोरेगी नम्फालों कई कई थोक्ट्रिंगद मोरेगी प्रेमनगर से अखोई खंगजावी मई चाखीबनी प्रेमनगर से अहानब मोरेगी कैथेलने अचौब सुमाइन तौदना लाखीबनी अदैदी अखोई सुमाइन तौदना मोरेद मोरेसी चौखटनब मैतैसिंगीदमक्त अतै जातिसिंगीदमक्त चौखटनब तौब थबकसे अकनब थबक मैम ताबीरब याय अखोगी वहेंगबम प्रहलाद है मणिपुर की पायोनियरिंग कनो मखा तारक सेकेंड पायोनियरिंग सेकेंड जेनरेशन की कनोनी अखोगी पाउमी होरंब अखोगी कनो वहेंगबम प्रहलाद अदगी कोन अखोगी नामैरापम विशेश्वर मणिपुर की यावल इहौद ममिंग लेखिबा अखोगी कनोसिंग मोइना लुचिंगगा मोरे डेवलपमेंट काउंसिल लेबजी 1973-74 दा लिंकट कदोरिनी अदगी मजैदा यावहिबजी विशेष प्रहलाद विशेश्वर अदगी नमैरापम थोइबा कोंगबदगिनी आरके सनानबी वांखैदगिनी सौगाफम मनाव थौवालदगिनी मोइरांगथेम कोंदुंब थौवालदगिनी अदगी मोइरांगथेम निंगथि सिजु थौवालदगिनी मोइजिना मोरे डेवलपमेंट काउंसिल हाइबा अमा अखोगी MDC हाइबा अमा अखोई 1973-74 दा लिंकले हाइबा मोरे डेवलपमेंट काउंसिल जी कोनदी मैतै काउंसिल मोरे हाइना अखोगी MCM मोरे हाइना अमा मैतै काउंसिल मोरे हाइना मयामना खंगनाबिरिजा मसी कोन ओलकदोरिनी MC ओंथोरपजी दगिदी अखोई अहानबा अखोगी मोरे डेवलपमेंट काउंसिल जी लिंकलपदा अखोगी काउंसिल की अहानब जनरल सेक्रेटरी ओइबिगिबसी हियांग लेमदगी सगोल सेम तोंबा हाइबा मिवैसिना ओइबिगिबनी सुमाइन तौदना मैतैना मयामगी अखोगी हिमाई चुंबा हाइतारे नुक्सी चानना हिंगननबगी तौरखिबा अदुंबा पोसक अमने याम वाना मैतै हाइगी पंजगिबदो अदा हौजिति कांखोई चा कांखों चाइरे अखोगी मोरे सिदैसदा तौरिबसी अंगकपनी अनु मसी मैतै इपा इपुसिंगना थंबीरंबा ngamkhaygi lamdam oiba moreeda मैतै अथौब मंगा तरुक खक्की पंगल थौनातना लिंखत चरक अदुगुंबा मोरे जे ngasi मी मखुत्त मखोइगी मरमदम दौना अखोइबु सिंगनरकपसे मसी तसेंगना पेंदब वाफम अमने हाइरिबा मोरे जे करमाइन तौ हौरई जे आई हौरईबा नहारोल सिंगसिदा याम खंगननिंगे मोरे हाइबा मोरे हाइबा ममिंग जे सुंगलै लेरंब नते पोथाबा मोरंब कबोजिंगना कबो थंगनबदा कुकीजु लेतबने कुकीना लेरिदि अतोप मोइना चंगजिल लेरगा ngasi मखोइना अफ मोरेदा अफाव सादना तौरिजे मोइना मयाम नागाजिंगदसु लौ तौना नागा तांथोकनब तौदना नागाजिंगदु लेइबा ngamद्रबरा मोरेदा मोइना तौरिजे कइनो मसी सरकारजु उरिबनी अदो उरिबदु ngasi बावदा मोरेदा तौरिबजे अखोइ कहीं तौदे पेंदे कहीं नतबद 18 जून थोखरे नोंगोय कापतना मी मयाम अमा हातुई तौरिबो हैबा अदगी ममांगे मणिपुरदा छात्रजिंगना चलाम खोंगसद आइना ngasi निंजिंगनरिबजेदा लाउदना खोलाउ लाउ तौजु नोंगोय कापतना अदुम हातुई नोंगोय कापुना हालुना करिनो अखोई मणिपुरदा ngasi तौरिबजे मोरे हैबजे प्योरली मैतैगी लम ओइना मैतैना सेमजरकपनि मणिपुर इजे मैतैना मैतै अमदी अखोई मैतै जे अखोई खंगै मयामनदी कनो तौबी ngasi इंडिजिनस अखोई पीपल गाइना अखोई येलोमी ना हाई येलोमी दुबदी चुमे अदो इंडिजिनस हाइबगी मोता आइदी एबोजिनल अखोई एबोजिनल टाइप हाइना आइदी हाबा हाइजनिंगे अदुना अखोई मयाम लेमिनरीब मयाम सिगा लोइनना अखोई गिदमुता अपुनबा सक्तम अमा ngaakna अपुनबा अखोई ngamkhai masa ama thambirambase अखोई हुजिक पुंकाई काइबगी मोंगदा याम साथीरब मपानदगी ngarang na hanta changakpa अखोई लमलानब रिफ्यूजिंग सागी लिचत चटप कुकी जिंगी मकुत्ता मोरे बाव मखोई लमदौना तौरपसे मसी पेंजदे मसी अदुना अखोई थौना आई करसु नचदवा आई सु ngasi आई मोरे कैथेल सि करमाइना होरखी हाइबगी वारी ngasiना कनाउंबा हौरईबा नहारोलसिंग खदतगी थमोइदा अखोई मैतै इपा इपुसिंगी मतिक मथौना दु निंसिंगेरगा मखोइदसु मोरेदगी
ꯌꯦꯛꯅꯕ ꯀꯨꯀꯤꯁꯤꯡ ꯇꯥꯟꯊꯣꯛꯄ ꯉꯝꯅꯅꯕꯒꯤ ꯂꯤꯡꯖꯦꯜ ꯃꯔꯤꯛ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯃꯆꯦꯠ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯄꯤꯕ ꯑꯣꯏꯍꯟꯕꯤꯁꯅꯨ ꯍꯥꯏꯕꯁꯤ ꯅꯤꯡꯖꯔꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯔꯒ ꯅꯤꯡꯖꯔꯒ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯒ ꯉꯁꯤꯒꯤ ꯑꯩꯒꯤ ꯇꯦꯜꯂꯕ ꯑꯩꯈꯣꯏꯒꯤ ꯃꯇꯦꯛ ꯃꯣꯔꯦꯒꯤ ꯃꯇꯥꯡꯗ ꯁꯝꯄꯠꯅ ꯍꯥꯏꯖꯕ ꯋꯥꯔꯣꯜ ꯈꯔꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯄꯨꯟꯅꯕꯨ ꯈꯨꯔꯨꯝꯖꯔꯤ